Dialogue Nattana Tangdu Leitaba Purakpa Ngamloi, HOUJIK LAMDAM ASIDA THOKLIBA IRANG ASIGI CHABA WAROISHIN PURAKNABA HOTNABADA CENTER की THOUDANG YAMNA MARU HAINA HANNAGI Chief Minister Okram Ibobi Phongdokkhre Taranithoi Suba Manipur Legislative Assembly की मंगा सुबह session की ngasi aroiba numita aroiba agenda oikiba discussion on a matter of public interest Okram Ibobi na wafam asi phongdokhibane khana nainaba duda hanagi Chief Minister Okram Ibobi na hai wari watai sanaduna wakhal taminaba natana irang asigi waroishin purakani haiba thajade HOUJIK LAMDAM ASIDA THOKLIBA IRANG ASIDA NOMAGI CHARA TALIBA MICHAM MIYAMNA THEंgnariba awabasing asi yamna ningba kainingayni IRANG ASIDA maram oiraga mayum makai leitaduna relief camp singda chongjafam lauduna leiriba singi phibam asi aikhoina kayam kuina yengduna leikigani Imalaiba ngakpa amadi statusigi law and order ngak senba asi kanagi mathauno haibasi aikhoina khangba mathau tai HOUJIK LAMDAM ASIDA THOKLIBA IRANG ASIGI WAROISHIN ama puraknaba nakal ani gi marakta wari sananaba khonaba tangai fade masida government of India na third party neutral body ama oina leptuna achoba thodang loba changi house ki leader so oiriba chief minister na HOUJIK THOKLIBA IRANG ASIGI CHABA WAROISHIN ama puthoknaba center da takshin bagal oina Prime Minister Narendra Modi amadi Union Home Minister ga unanaba appointment Lobiyo. Prime Minister amadi Union Home Minister da punna takselusi lengak asina irang asi mahusagi phibam da hanjilakna ba paikalakpa thaurang singda opposition na su saugali haina mahakna makha taki relief camp da aigi hek pokpa isa gumbani ima gumbani isan isa gumbani relief camps da leiriba mi lising di ai kawbu kawreda yen gonda boiler yokpa dona hapta gi sing khara hawai khara kai pisalaga kayam kuina koi masi yenga leigani link khakta dai haibanate equally koi opposition mayam jo akoi masi kayam kuina yengini aduna leader of the house na lowi ba risk lobiro honorable prime minister ki appointment lobiro aduga election gi yamna parliamentary election ji chinjalakting nisda home minister ki lobiro akoi ji center na ungtang intervene tawbiraga peace kamai tawna lakata ge haibisi amutang approach tawrusi aduna wari sanana ba atmosphere ma create tawdraba wari dialogue hawdragadi aidi thuna shanti lakani haibisi ai wakhan ko athen ma wakhan hai tare aidi matam sangadawba manba aina Mr. Speaker sir